Leibak asing nagasi humputra mati subari Republic Day palan thoram pangthokre New Delhi ke Rajpath pangthokpa mapung iba thoram da President Ramnath Kovind na Peret Singh salute oki. Akan besakin thoram marakta Manipur dasu humputra patherk suba India ki Republic Day ki thoram yamna harau te ambalena pangthokre. Amasung Republic Day ki mayok ta Manipur ki tongan ba lar hulum sing na koki ba total shutdown na madi poi ko na para Manipur ki hausa ki punsida sauna kai ba pire. मैं मुकरम जरी दोनी एमपी पास इम्पैक्ट न्यूज़ ने के तोक्सम होजे पुंजा से भावी मरु पाव सिंह याम पिजरी लेबाक असन ngasi humodra ma thoirak suba Republic Day ki thoram pangthokli Republic Day ki mapung ba thoram leibak asi konung New Delhi ki Rajpath President Ramnath Kovind na leibak asi masu ong firal singkatuna hodok ki bagalona na Peret Singh salute President okay ngasi pangthok ki pa humodra ma thoirak suba Republic Day thoram asi ki guest na Brazil ki President Jair Messias Bolsonaro na okay Republic Day thoram Haldok Tringai Mangoyana, Prime Minister Narendra Amar Zawan Jyoti National War Memorial, the Lake Zawan Sing Mapam the Kai Kumabutki, Lonena, Lebagasi Masu Firal Sinkatuna, National Anthem, Saklaba Batung Kunma Toirak, Gun Salute Piki, Tungda Bizay Sok Tiki, Peret Haudana, Redford Ground, Tamnasaki, Nasi Peret Commander, General Officer Commanding Headquarters, Delegate Lieutenant General. Acid Mystery Oiki, Lena Lebagasi, Quite Wangba Gallantry Award Sing, Parambir Sakra Madip, Asok Sakra Sungasi, Kutsinaki. Nasi Humputra Matrok Suba, Republic Day, Tormata, Vice President M. Venkaiah Naidu, Union Minister Singh Rajnath Singh, Amit Shah, Nitin Gadkari, Nirmala Sitharaman, Prakash Javadekar, BJP President JP Nadda, Lok Sabha Speaker Om Birla, Congress President Sonia Gandhi, Leibak asing Han Prime Minister Oiramba Manmohan Singh, BJP veteran Lal Krishna Advani yaw na maroi babiyoy kaya su saruyaki. Lalo huluk kaya gating mamarta India na mapung papa constitution siyam na sana bahaw kipigi humudra materok suba Republic Day ki thoram Manipur na su haraw tiamak loy na mapung panapang tokre mapung iba state thak to pang tokpa thoram na seng la balay pamnen kanglada Manipur ki Governor Dr. Nasma Heptula na laibak asing masuong firal pahindo na hodoki thoram asi hodoloba matung Governor Dr. Nasma Heptula na saluting paid suweriba kanglada mapan suba Indian Reserve Battalion ki Deputy Commandant Sifang Cecilia na command tauba Contingent namaki God of Honor yang sinki lonena Governor na Manipur Police Personnel Kharada Police Medal for Meritorious Service amasung Indian Home Minister's Medal for Excellence in Police Training Award kusinaki award kusinaba lorba matung Manipur Police Training College ki Assistant Director Sarangthem Asana na Ferret Commander oina lusingtra lakeba contingent sa matarani pangi Mass Pars ki salute Governor na okay Mass Pars atu da CRPF Assam Rifles Manipur Rifles Sainik School IRB Home Guard Male amadi Home Guard Female MPTC Second IRB Combined Fire Service ke band yauna tungan ba band sing nga sige Mars Force atu da sarukyaki Mars Force atu da ex servicemen Manipur Police Commando Civil Police Male Female BDF Manipur Fire Service Traffic Police NCC Manipur State Forest Scout and Guides Government ki School amsung College singi contingent ke ana Mars Force atu da sarukyaki loina tampak amsung singi district sing digi lakpa cultural amadi dance troupe sing nasu Saruk Yatuna Republic Day ki Tharamadu Yeng Palaki Myang Puning Sing Sinki Mass Pars ki Tharamatu da Manipur Government ki Department Singoida Putopa Tablo Kayasut ki Tharamadu Lorba Matung Manipur Rifle ki Ben Kangbu Mana National Anthem Saktuna Tharamadu Loisil Habi Pauzil Piki Tharamadu da Manipur ki Minister Nangton Biren Deputy Minister Yumnam Joy Kumar Council of Ministers Singh MLA Singh Chief Secretary DGP Department Singi Makok Thongba Official Singh Yauna Myoikiana Saruyaki issues नेता में अभिन्न भाव श्रीमती जी को बंदी देखते वहां है appropriate different co-curricular improvement of classroom teaching and Gitebloni Management Department, Government of Manipur, affairs and organic farming की मरु ओइब activities हजिक फाउबदा unit list कुदोंग चाबा सिंह Manipur State oirong ge sin Imphal City sem ko lakpagi capacity
grid connected represents an ideal citizen. Oriba Mopal Kangjebungi replica tableau sida practice award funky amadi government of Manipur depicting, and Imphal West district is depicted here. Second by Saranthiam Asna Republic Day celebration. Republic Day celebration maroiba thorma moiba contingency gi mass sports lamdam ski miyam na yengnaki boycott amsung total shutdown marakta Republic Day gi thoram howdingi digi howna miyam na ayuk angan matiki pungni pan taba do aidigi contingency na sat kedapa maroiba mafam singda ngaine dona laiki ahan Manipur Rifles manak CM Banglo manak Sanjen Thong North AOC Khoyathong MJ Avenue Haizen Pham Congress Bhavan mamang amsung Raj Bhavan mamangda anga ahal khaktana contingency gi parade ngaineki Police IRP, Assam Rifles, CRPF, College ki mahiroi kaya ki contingency na phajraba pizol setna lambida peret lakpa matamda miyam na harau ng yeng ki kangla manung ki mapung iba thoram yauro ka tholak ki ba governor Nasma Hatlana lambida Republic Day peret yeng laba miyam ga ngahak unaki miyam thoram masibo yeng na ba ubada governor na harau ba phongdoki To the announcing booth. Giving us the message that there is an urgent need to protect the environment and conserve. To the announcing booth. Dr. Nasma Hatlana the Madak, I hope I'm a Kubina walk now. You have on the request. Nakalamaromda humora matayo suba Republic Day ki thorma pungoi na kangla life hamlen the pang thokraba matungda saru yakiba Mars Sports contingent singbo se minister non thona birena thagar wahi pibi ki thorma maso ahan Manipur Rifles ki parade ground na pang thoki thorma ta se minister non thona birena lamda masida leiriba miyama masung security force singda Manipur matila India ki apan basaktam nga na fireb lawina si haina afil tawkre se minister na makha taraduna India na British ki makotiki kumjali sing masamapan ni futar ki August tara mga dading tam kibani maring tam labalay ba kasuna kumjali sing masamapan yang khaigi ngasigi namita constitution sabjeduna sana bahorga masaki lagangon lehen kiba tu buning sing dona Republic Day ki thoram pangthokpani India se ngasi di mangkin thabalay ba moire haibasi maleng gi laibak sina yanarabani laibak asi saruk oriba state asibu mapung phana saukhatnaba miyamna thamliba thasabasing thabak thon thonaba paliba lenga asina honari saukhatpa madi ing tappa puraktuna nuksi sanana laiminaba Laminaba haiba wakalon na mangda thamlaga sang silibelay nga kasi na saukhat pa state ma oina balam da masug sing amasung tam khungang amasung mayol lamgi khenaba thamdana thabak tawri madugi matakta puruki khenaba lehendana nungsinabagi lipun he na sesenaba lep laitana honari matam kaya ki mamangdagi mangluraba sing tamgi biyamda leiramba thajana taba madi yengthina ba kudimak ngasidi leitre masigi khudam oina pangtholiba thoram asida sing tamgi purup khuding magna saruk yari ba sini Si Minister na hai lamdam masigi purup singi marakta nung sinaba manaba saktung panghan bahay basi palibelay nga kasi pandam ni masigi damag go to village go to hills mission pang tok libeni mission asina minister MLA madi official sing na yaug dabana sotha duna lairamba singa masung kungangi mapam kaya da awat pasing men katuna hong mapurapungam le state asigi district khuding mag thong manana saukhat han bahay basi lainga kasi leng daba wasang ni hai ki Ako'y punamak amat tawina hamin nagadabali ako'y punamak amat tawina sapat nagadabali ako'y punamak extra bharat apun ba amak kataw na bharat ki wakal na lagadabali haba wakal na to isye na hagwan minasi doina na bharat ki apun ba Manipur ki apun ba takdam kan badai koi mangtin haminasi manawa sakung haminara kanda manana sapat minaba aman amago ikai kunaba putin naba madugi pandam duli ngasi koi ano bola suriba BJP ने लेट हुआ तुमसे नव सरकार से पांडा go to village करी गिनो कष्ट न दे अकोई न है ना अगेन मन नौकत की सेम मगर सार का पोरा का प्रजा अकोई की ले जब स्टेट से फोक्स बा भारत से फोक्स बा खरा दोई कोई ये नरका सामी नवगे अदो मुकी पांडम जो दोई कोई go to hills मिशन होगी बनी Si Minister Makata na phongdok hibada education haibase kunai magi yanglen saruni masibu hena paganaba school pagadan si mission paikat pani masig soroka moina constituency khuding gi school amamam khanketuna housing sengbali mathang thagi ahan masayolda semba loiraba school khara di miyam da khusinaba ngamlagari mathau taba free nursery gi oza hapnaba thorang tawre oza sing transfer amadi posting toba haukrabani masigi daba budget ta selfam kaya khaktun thamli
Paliba lengasin ana laying da sumiyeng sangduna lamdamaski primary health center singbu health wellness center oina on katuna hona belep 3 loina security force in the afil toraduna Pariba kulaya do discipline force amani haibi thazaba thamduna pibani haiba wakalon mangda thamduna state asibu amadi laibaga sibu nga kadoribani loina ngasigi thoromasida saruk yakiba Meghalaya state tiki lakiba police team amadi contingent khuding mapo si minister na thagat phongdoki thoromasida cabinet minister MLA amasung police ki makok thongba official sing saruk yaki Education hai basi koi ki backbone ni adu like koi school phagalan se hai ki pandam da jail mein khuding ki koi school amam khankan le har ka da madu ki sem saba ho gai ba lai ba koi February ki ahan basai ho dadi soi na koi school tara gai koi raja da tusin na bang magani madu ki dari koi pre nursery ki class khana na bai waja ki appointment ki koi process so kare school kumpu ko ma koi du ki sarkar lai bo waja se koi ma koi posting pi ho kare transfer to ho kare madu ki sabak mai pa budget priority sectors education Manipur Central Jail gi complex ta su ngasi humudra matai su balai ba gi Republic Day gi thoram pangthokki thoramasi ga mari laina Manipur Central Jail gi SP na lai ba gi masu hongi firal singkhat ki Nakalamramda Simirong Dalaiba Manipur High Court ki complex su India ki humudra matai su Republic Day gi thoram pangthokki Orifok flyover bridge makong Dalaiba Serap Court amasung Lampel Court complex Dalaiba Manipur State Legal Services Authority na sindra humudra matai su Republic Day gi thoram pangthokki Tobal District Saso Security ki akan masakin thoranga loina Republic Day gi thoram pangthokki District Administration Tobal Sindra humudra matai suba Republic Day gi thoram asi Sawyai Higher Secondary School gi lampak pangthokki thoramadu District Asugi Deputy Commissioner Nomai Them Bandarana Laiba Asugi masu hung gi firal pahendana hodoki Tobal District Police ki Deputy Superintendent of Police ki Dhananjoyna Parade Commander oina losingduna lakiba contingent yankhai ni thogi salami Deputy Commissioner na oki District Asugi tongan department ta thabak toriba Mathau masak khangba employee marpudra tarukta appreciation certificate piki loinana ferret atuda saruk yakeba contingent amadi cultural troop sing su bana apiduna puning thawatki District Administration Bisnupur na sinduna humudra matai suba Republic Day gi tharam all mini secretariat complex ta pangthoki tharamase Bisnupur ki dise neta arambam na laiba gi masu ohum gi firal singkhatuna haudoki additional SP operation KSS Sivakanta IPS na Perat Commander oiduna tongan contingent taranipan bu command tauki loina cultural troops singna nat ki oiba zakoi utki tharomgi sarka moina district administration ki maike ki tongan ba department sing ki khangalaba employees singda commendation certificate kosinatana puning thawatki Manipur Pradesh Congress Committee MPCC na su sidra BT rotalaiba Congress babanda Republic Day ki thoram pangthokre thoram asiga iroina na freedom fighter Rani Gaidin Lugi Swamaga manga suba birthday ki thoram su pangthokre thoram aduga mari laina na MPCC ki president Moirang Them Okendro na hai India na ning tamna bhona badalai waga sigi miyam amasung Congress party na lokiba thawang singtha badaloi ba nairoi laibaga sigi ning tamna bhona bada thawdang adu ngasi amuk nahon na ningsing minabaga loina na laibaga sigi apnugi pangal amasung saktam adu laihenna bhona minasi haiki laibaga sina ning tamna bhona bada Congress na loki pathodang sing ning sing ba laibaga sigi masu hongi firal singkhat pa national anthem sakpa masung freedom fighter Rani Gaidin Liugi photo da lai kat paga loina ikai khumna putpana palan thoram adu pangthok pagi maroi ba saruk sing oiki Nasigi thoram sida ekhoina na hona Bharat pu ningkha tamna ba hona bada Congress ki leader singna logi ba thodang na hona ningsangli loina na ngasi simlaba thoram si lakpada Manipur miyam da Manipur Pradesh Congress party ki maigi degi Epa Paujel Pijabag Loinana, Nasi, Ganatantra Dibas Palancina, Nahona Muksu, Ningsangaga, Ekoi Masel Amatoibagi, Ekoi Punbana Pangalni have a Wakalonduda, Leminaba, Honaminaba, Sigimatang de Hagnam, Amkasu, Manipur Pradesh Congress Committee Taraptagi, Manipumiamda, Wakalon Silebinaba, Apil Tozeri. Matang sasta break amalausa ke break matung da Republic Day gi mayokta tongan balal hulup sing na kori ba total sa taon na dem boycott sing na maram monika Manipuri mahusa gi punsta sauna kai ba piki bi pau madi Manipur masung maling tongan ba I pau sing puduna laksa ke impact news mi ta dona lebio mayam mo kana talam nok sare bala tan sigi makata pa pau mi amda pizari
India की हुमद्रा माते सुबह रिपब्लिक डे की मायोक्ता मणिपुर के तोंगान तोंगान बा लाल होलोप सिंह कौर पर टोटल 57 में बोई कोस सिंह मरम मोरेका मणिपुरी महौसा की पुंसित साउना अकाइब पीख्रे लाल होलोप सिंह अपन बोदी कोरकोम असुक अमदी तोंगान तोंगान लाल होलोप सिंह ngase ahi nongyai degi कौरखिबा टोटल 57 में बोई कोस सिंह मरम मोरेका क्वाइरमन कैथेल पौना कैथेल तंगाल कैथेल लमलोंग कैथेल थौबाल कैथेल कक्सिंग कैथेल बिष्णुपुर कैथेल यावना मणिपुर की कैथेल सिंह थोंग लोन अदना मी ताक ताक नकी इंटरस्टेट अमदी इंटर डिस्ट्रिक्ट की पैसेंजर गाड़ी सिंह यावना पैसेंजर गाड़ी सिंह सेने की दे लंबी दा लनाई मियो सिंह सनबी सांग सुमहु साद की याम हंत की ऑयल पंप सिंह थोंग लोन की पाम द थोदोक सिंह थोक्तन पर मणिपुर पुलिस आईआरबी मनी सेंट्रल पैरामिलिटरी फोर्स सिंह ना मफम कयादा कन बमोंदा ngak sen की थबक सथकी इम्फाल वेस्ट डिस्ट्रिक्ट की वांगोई पुलिस स्टेशन कोनबा सामुसंग शांतिपुर हांगबा टीएस बिरेन दी एडिक्शन सेंटर द लेबा नुपा मसागी कामन थोरी यानन सिरमले लेखिरबा मियो यदि तियाम लैसांग खोंग तोनापा लेरक्तकी लोंगजम पूर्ण चंद्र सही कुनिथोय अपोप लोंगजम ममोन कवे थदोगसकी मतांदा इम्पैक्ट न्यूज नफम पाउदा लोंगजम पूर्ण चंद्र सेंटर से लेरप निमित मंगानी रोम तंगारी मियो यमनि हाइरी ngarang sei center ki movie day tabana center asida laiba mioi singa television yenglingeda nungthil pungbari makhairam taba matamda thori yandra siramani asi baksang wangoi police station manipur forensic science ki team amagaloina lokatna post mortem tokre loina thodo asigi matanda wangoi police na case ama lokatna center asigi mapu oriba thopupam selen sanasu fagale hairi Young Legends League Football League की था तरुक सतकदबा बिष्णुपुर एडिशन ngarang FC Taida Ground Tobul da Hodokre Liga Sugi Anisub Edition से Tobul Youth Development Association Taidana One Foundation की मतिंग मखादा सतकी बनी लिसिनी तरानी पांदगी FIFA ना पाइखलिबा प्रोजेक्ट सिंग सिग Anisub Edition असिना under 7 under 9 अमदे under 11 की कैटेगरी दा प्लेयर्स अनि निपुरोमना तोंगान तोंगान टीम कुनमरी खाइदोक्तना लीग असुगे सानगनी Young Legends League Hogdopaki Tharam Adada Saruyakiba Ampa ki President M Ratan Yauna State asigi Tobulda football gi masana pu yokat piduna football gi talent puthok pada taidana sobat hodang lariba simak yamna sakat chaningai ni haina phongdokhi Ore bida balatina sigi halayan samuna miyam thamjari Laibab asing ngasi humudra matai soba Republic Day palan thoram pang thokre New Delhi gi Rashtrapati pang thokpa pung ba thoram dar President Ramnath Kovind na Bharat Singh salute okay akan masaking thorang markta Manipur so humudra matai dak soba India gi Republic Day gi thoram yam harau te am galoina na pang thokre अमसोंग रिपब्लिक डे की मायोक्ता मणिपुर की तोंगान बा लालहुलुप सिंह कौखिबा टोटल 57 में पोइक बना मरम मरग मणिपुर मौसा की पुनसिदा साउना काइब पीखै